Wafong area ZUM na ngarang kuki singi popi tharamba sing manghankre. Komla ama ani tharaga popina khunpak ama tharame hairi. Luhongbada maring marang naba tawriba sing sengdokpagi lanjare haibagi pau. Ngaihaki matungda laklani. Isagi kanjar mangthokpa lepu. Lan haurakpa matamda yeknaba kukina Chief Minister hana hatkadabani. Maitai halo haina haikhiba sekmai yariban kaujeng leimadagi. Khoirakpa maipak sana apokpa leikidraba ke hais pabung singhana haukiba numit ninigi mamangda numidangda class 10 tuition halakpi nupi masa marida mangak samda metpa amadi nongmai masa ama puthokhtuna noi maru amamam kapsla ura haina dab tawrakpadagi hauzik angang sing amadi mama sing adu aki tujungduna leire saksau thau yadre maipakna maraibak thiridusu nupi masa amadi aiga hek pokminaba isegi masani numitmaktuda arambaina koithi thibada maipak lotkhre hauzik phau Fangdri khul apumba lupsingi meeting tawre police ta FIR pale ahenba warep kaya sungasi launarani maraksida paisana yasinanaba mi sagat thajilaklise tawbirakanu laklibana khoi yauna nakhong nakhut thudekani maipaki imungi marimata huiroi kharana paisani yasinare harido pumla lali angang maridugi maningda ayama singjawgum lepli khangjin biu paisagi sanga pungagi awatpa leiroi mara leiba midi logi tawfam thokpa tawjasanu police na su khongjang khara yangsin biu kuithari khai irang hena kalakani haina arambai tengon gi PRO Robin Mangang khoirakpam na phongdorokli Manipur Kanba Ngamgadaba political party di Bjp Khaktani sarda Chahi ahumgi Mamangda Hatkhiba Echagi justice phanganbidre laingang na NIA hairabasu case lokhotbidre santibala tha asigi tang kun mathoigi numidang Surajanpurda mathong khangdaba kukizo khulai paiba singna nongmaina kaptuna hatkhiba kaksing khunau usan makhong laikai ward number 7 dagi M Risikantagi mihatki matangdagi Surajanpur police na case ama lokhotlaba matung panthadana case adu NIA da kusinakibadagi ngasidagina Chahi ahum lomgi mamang February gi tang 13 2023 da Kangpokpi police station dagi sumnadagi kilometer ahum lomta mak lamna na leiba sangaubung khungi mafam amada mihathina hatokpikhiba Kwakaithen konjeng laikai dagi akoijam nonganbagi apokpina mahaki masanupa Chahi ahum lomgi mamangda hatokpikhrabasu thaudok adugi matangda ngasi phauba asumba Fangdri haina phongdorokli thaudok adugi matangda JAC ama phauba semdana justice phanganbaga loinana thaudok aduda government amadi India ga ceasefire agreement taunariba NSNIM gi Kedar Singh senabanina Manipur laingaki maikaidagi thaudok asigi case adu NIA da sinabinaba Ministry of Home Affairs ta matamadugi Manipur laingangna March 9 2023 da aiba seron piduna haijakhrabasu NIA gi maikaidagi ngasi phauba thaudok adugi case lokhotpa leitri haina phongdorokhi Manipur laingangna haijaba phaubada NIA na case lokhotpiraktabadagi haukiba kumja 2024 da mahakna petitioner oiduna High Court of Manipur da repetition serial number 631 of 2024 fine tawki petition asigi respondent singna Ministry of Home Affairs ki Home Secretary gi khuthangda Union of India Manipur laingaki mahut senba Commissioner Home amasung National Investigation Agency gi Director General ni hairi petition asi High Court of Manipur na lakhotpiduna masigi wayel asi ngarang phawba chatharaklibani adum oinamak hauzik phawbada thaudok asigi case NIA na lakhotpidri loinana case asigi mathangi wayen tha asigi 38 da makhata na chathagadawri hainasu phongdorokli mahangna makhata na hai isanupa laikhidaba thaudoki matangda laingaki maikaidagi karigumba amata phangba leitri masi oirabasu isagi damak maman lobadi pamde masigi mahutta isabu hatpa mi hatpa singdu logi matung ina pharaga pifam thokpa sairak pihaningi hainasu phongdokhi panba yabadi thaudok adugi matangda Kangpokpi PS na IPC section 302 amasung 34 gi loinana Alokphun Activities Prevention Act ki section 15 16 18 amasung 20 gi makhada case ki FIR number 8 close to 2023 su motoda register tawduna lokhotkhibani laikhidrabagi haksangbu February gi tang 13 2023 da RIMS ki Mirian sangda postmortem examination tawkhibani aduga Manipur laingaki Commissioner Home gi maikaidagi March 9 2023 gi Ministry of Home Affairs ta aiba seron thaduna case asi NIA da thijinhanbinaba
ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯥꯏꯖꯔꯕ ꯐꯥꯎꯕꯗ ꯂꯧꯈꯠꯄꯤꯔꯛꯇꯕꯗꯒꯤ ꯄꯤꯇꯤꯁꯅꯔ ꯑꯣꯏꯔꯤꯕꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯄꯣꯛꯄꯤꯅ ꯃꯥꯔꯆ 13, 2024ꯗ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯗ ꯋꯥꯀꯠꯂꯛꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯃꯤꯁꯟꯅ ꯃꯥꯔꯆ 19, 2024ꯗ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯍꯣꯝ ꯑꯃꯁꯨꯡ DGPꯗ ꯗꯥꯏꯔꯦꯛꯁꯟ ꯄꯤꯗꯨꯅ ꯀꯦꯁ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯠꯊꯍꯟꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ NIAꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯦꯁ ꯂꯧꯈꯠꯇꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯐꯪꯂꯛꯇꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯄꯣꯛꯄꯤ ꯑꯀꯣꯏꯖꯝ ꯑꯣꯡꯕꯤ ꯁꯥꯟꯇꯤꯕꯂꯥꯅ ꯁꯦꯞꯇꯦꯝꯕꯔ 4, 2024ꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯋꯥꯀꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯀꯥꯡꯄꯣꯛꯄꯤ PS ꯅ ꯂꯧꯈꯠꯄ ꯀꯦꯁ ꯑꯗꯨ NIAꯗ ꯁꯤꯟꯅꯕꯤꯅꯕ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯈꯤꯕꯅꯤ꯫